Assamda IRB training tawribasing loiraga yumda halakpa matamda Kangphal-Gi Lambi da Hallakpa Yaroi lengaki order yaning de Haina ngasi hapta Kangzaibung gate mamangda IRB imung manunggi miyoi singa loinana miyam na Khongjang Changsinkhre ngasi ki Khongjang adu da sarukya kiba Khongjang rani balana haikibada Assamda IRB training tawbachat kiba icha sing training loiraba matung Kangphal-Gi Lambi da halakhangani Haina lengak na order amathokiba asi yaning de icha sing flight ta tek ta kaidana halakhanbiu Thorokliba order adu kaklaga Aikhoina haiba asi yadriba fauba ngasidagi hauna Pangaida leiba MPTC mamangda ahing lektuna Khongjang Changsingani haike Karigumba Kangphal-Gi Lambi da purakke hairabasu khulai matik chana piduna purakadabani natrabadi mathakta laknanabagi upai ama tawbiu haina lengaki pungning singsilakli Ten namasung 11 IRB POP Saba Loyer Kanda date 23 da Sar Kanda 24 da Git Tholak Nabagi Damang Sarkar order ma thokpa Toibo order se akoigi makha da tholakane na thokpa aduna ti akoina mama oi bisingna isa singje makha da tholakpa dudi pamde mathakta thoan bio na haiba adugi da matak myam punjabani irang phataba matamnina moina makha da tholakpa se akoigi sem saib na hogiba matam da su akoina makha da pune na tawba matam da akoi pangai da hinga lecture kanda sem saib na tabiraga mathakta pubiki ado huzik su sem saib na mama oibe akoigi awaba se yengbirakanda mathakta pubiyu kaigumba sem saib na akoigi arrange tawba matamda moida khara khudong cha daba leire hai targa su parents oiba akoisu dum sarkar da mateng pangjarakanda isa jingje sapagadaba muong da puthokpiba duda akoi sem saib na yabiyu ado kaigumba akoina se haijabada sarna tabira targadi isa jingdo pangai da gitek ta kaidana pugibani tek ta kaidana halakna bagi da akoi pangai da hold toroga mama ampa oiba akoija ahengle aga leirani haiba wafam duni akoina thamjaning base Sasingdo Thana Oire, Moy training Pazana Taure, Pulapamatamda, Makada Pubirakodo Yai, Taubudabu, Moise Makuta Kulai by Handview, Akoina Hijab, the bullet Handview, Adubu, who's a Kulai by Dana, Akogi Baligi, Hamingamo Gumbasta Hapaga, Langzalaga Pulaga, people to the Mama, Yabagam, Zero, Hyper Fortune,